Hꯧji akhwan lejero pham si moirang thamna pokpi gi agi chel mala hemam gi yumdani yam koi rabni chel sina nongma ibong ikhoi me awang sakang wai khang na boina mafam sira pon se aduga ichel sina tawjariba mahaki haira sem saba ikhoi gi pikal achar saba aduga mana masida miyoi kayamuk thabak piriba siuma maki tawriba contribution mayamasi akhoi da mana khanghan tahan uhaning bagi adum wakhalo namaga loinana amaromda mabung machalgi relation adu hena chesin narabagi adum mapanda mamada amukdam unajabagi tanjama aisu mabung amoy na ngaijarapani aduna ngasisi iselna magi haura haurba achar mayam mama aduga akhoi mimi singju na chingma makhang athil mayam bizare haumandra anjan anjan pangjara chasandana morokcha sugmedik chare aduga aigi chilinau sing aigi team akhoi surrender ningomba aduga inauba nomaitem amadi boinau maibam hariba marup sing inau sing loinana aiga yam close na loina respected sir akhoi industry department da akhoi staff moina officer moin lebiba akhoi gi mangsadabam kunjesor mag masamaksu ngasi camera paibidana akhoi program asigi nambagi thabak tawbiri yamngai jan ngasi ngakang wari sanam ki tanjam tang lawjaw phangwem ingona su yam interesting oiba yamna tang tanjam nen khali akhoi lakpasida ga isal yam chayet na ba thoi ga na kai ganu lai nu ga otherwise seramre khanbi ramgadra ni khalu bane adumai na tama hari ko tamoina asimba matam am kai thopiraga moirang thamna bokida smaina masalamana haira kitang product khara mingonda sem saraga puthoe habegi tamoy myamna nungchibiduna masari manatala pidama pilapidu myam pumnamkpusu sena haninga letan thagasak phongdosari kari hai makhal sing hoichana season ariba aduga matam gi sarib singja hai ki di adum akhoi local da phangba haira si dum loina sure hai tare ne aduga akhoi gi kabok sa hau kabok asmaina khoi luhom bagi mi gi order ke tawbuda sa tum pire pot ka item di yam yame baina puthoiba makhan mayam si di asmaina sem saraga dum panar ka leide ado haujikan gi si material sing se ikoi raw material sing se sigmatik tangba aduga masigi sendong na ipang phangdabdang tawba maduma chawna mayong na ramgane na khali masi khara marang kaina phangnana ba hongna chawna phangnana ba kari karamba akoi means way legane na khalle aina sum khanjab de ko tamo akhoi di ngasai ge hariba haira se kogi lamdam si phangba haira se yamna habadi sahi mi ge pose yam phajana marang kaina thamaga di profit se khara makai de tum leiba ngameba ngami habadi agi thabak suriba yauriba igi mating pangbiba mayam si da saina dum mogi awaman khara dangu segi mating pangbi tawba ngami de pose na khara wana tawraga di profit irei leitaba koina financial problem se leibanina pose ngasai gi market adi pose item se myam yam banina min loina pamna bang tam adum oyeba ko adu pot ka item yam si di loina su na thamba ngam da bagi ngam da kitang khudong chaba khudam oina pot sing se koi haimang gumba dagi haito kumani khangde hojik yamna mangsi laiba haira makhal khara madudi irai line available oida phangdaba aduma po amarom damu aigi yummakta da su thoe chor phone si asoki matik yamna panba haikha si su sukimatik palaga patana pumdara pamangda mangba singumba si akoina hek madugi useless pose season abang kangdana aremda oi chanabang na mangan budo madu ur kanda he khale asichal hemam malada piraga masi paisa oin othoga di asuki matik yam chawba kenoma budget ama amount ama koi phangba ngamgani gaini khalame ado ichan goi gi hingon daga di auba chorphon gumba hikha gumba hikru gumba matam gi kara laina phangba haira singa di laitabra
ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯅꯨꯡꯗꯗꯤ ꯇꯥꯃꯣ ꯍꯥꯏꯔꯤꯕ ꯄꯣꯠꯊꯣꯛꯁꯤꯡꯁꯦ ꯑꯝꯇꯪ ꯐꯪꯕꯗꯤ ꯂꯩꯇꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯈꯨꯜꯗ ꯑꯗꯨꯝ ꯆꯠꯂꯤꯅꯦꯕ ꯍꯩ ꯔꯥ ꯄꯥꯟꯕ ꯃꯇꯝꯁꯤꯗꯀꯣ ꯆꯠꯂꯀꯥꯟꯗ ꯉꯁꯥꯏꯒꯤ ꯄꯣꯠꯁꯤꯗꯤ ꯑꯐꯪꯕ ꯍꯥꯏꯗꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯐꯪꯉꯦ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯆꯠꯂꯤꯅꯦ ꯑꯩꯈꯣꯏꯅ ꯊꯤꯕ ꯑꯃꯁꯨ ꯄꯣꯠꯁꯦ ꯆꯍꯤ ꯑꯃꯒꯤ ꯄꯣꯠ ꯊꯝꯒꯗꯕ ꯑꯣꯏꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯊꯤꯔꯀꯥꯟꯗ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯍꯩ ꯑꯝꯇ ꯄꯨꯊꯣꯛꯄ ꯉꯝꯃꯔꯣꯏ ꯍꯥꯏꯕꯗꯤ ꯍꯩ ꯃꯈꯜꯁꯤꯡ ꯑꯝꯇ ꯐꯪꯉꯣꯏꯕ ꯃꯤ ꯑꯌꯥꯝꯕꯗꯤ ꯉꯁꯥꯏꯒꯤꯗꯤ ꯑꯩꯒꯤꯅ ꯄꯣꯠꯁꯦ ꯄꯨꯂꯞ ꯍꯥꯏꯗꯤ ꯆꯍꯤ ꯑꯃꯒꯤ ꯄꯣꯠꯁꯦ ꯂꯣꯏꯅ ꯏꯁꯇꯣꯛ ꯇꯧꯔꯒ ꯗ꯭ꯔꯥꯏꯗ ꯂꯣꯏꯅ ꯊꯝꯕꯅꯤꯅ ꯍꯥꯏꯗꯤ ꯇꯥꯃꯣ ꯉꯁꯤ ꯂꯥꯛꯑꯦꯀꯣ ꯑꯩꯅ ꯈꯤꯇꯪ ꯃꯌꯥꯝꯅ ꯄꯨꯊꯣꯛꯇꯕ ꯄꯣꯠꯇꯣ ꯈꯤꯇꯪꯗ ꯑꯣꯏꯁꯨ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯄꯨꯊꯣꯛꯑꯒ ꯃꯌꯥꯝꯗ ꯄꯤꯕ ꯉꯝꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯍꯩ ꯔꯥꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅꯤ ꯍꯧꯖꯤꯛꯃꯛ ꯑꯩꯈꯣꯏꯅ ꯆꯥꯕ ꯐꯪꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯩꯃꯥꯡ ꯑꯗꯨꯒ ꯑꯇꯩ ꯍꯩꯁꯤꯡꯁꯦ ꯀꯔꯤ ꯀꯔꯤ ꯍꯩꯅꯧꯖꯣꯝꯁꯨ ꯌꯥꯎꯔꯤꯕꯀꯣ ꯇꯥꯃꯣꯒꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯁꯦꯝꯖꯔꯤꯕ ꯍꯩꯁꯦ ꯑꯗꯒꯤ ꯕꯣꯔꯣꯏꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤ ꯍꯧꯖꯤꯛ ꯕꯣꯔꯣꯏ ꯃꯇꯝ ꯅꯠꯇꯦꯕꯀꯣ ꯍꯩꯅꯧꯁꯨ ꯑꯗꯨꯃꯛ ꯂꯩꯌꯦꯕ ꯑꯗꯣ ꯇꯥꯃꯣ ꯍꯣꯏ ꯌꯧꯔꯛꯄꯅ ꯍꯥꯜꯂꯦ ꯍꯥꯏꯔꯕꯅꯤꯅ ꯍꯩꯅꯧꯗꯨꯗꯤ ꯇꯥꯃꯣ ꯍꯣꯏꯗ ꯁꯦꯝꯃꯒ ꯀꯩꯅꯣ ꯇꯧꯕ ꯉꯝꯍꯧꯗ꯭ꯔꯦ ꯑꯗꯨꯅꯦ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝꯅ ꯄꯥꯝꯃꯨꯖꯔꯤꯕ ꯑꯃꯅꯀꯣ ꯑꯩꯈꯣꯏ ꯍꯩꯁꯤ ꯄꯥꯛꯇꯛꯅꯅ ꯄꯥꯜꯂꯛꯄ ꯃꯥꯒꯤ ꯁꯤꯖꯟ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯍꯩꯅꯧꯒꯁꯤ ꯀꯦꯜꯂꯒ ꯑꯔꯦꯝꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯥꯛ ꯆꯥꯎꯅ ꯃꯥꯡꯍꯜꯂꯦꯕꯀꯣ ꯃꯁꯤ ꯄꯩꯁꯥ ꯑꯣꯟꯊꯣꯛꯅꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯊꯤꯕꯗ ꯏꯆꯜ ꯃꯂꯥꯍꯦꯃꯥꯝ ꯈꯣꯏꯒꯨꯝꯕꯗꯤ ꯌꯥꯝ ꯂꯥꯏꯅ ꯊꯣꯛꯀꯅꯦꯅ ꯈꯜꯂꯤ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯀꯝꯗꯧꯅ ꯑꯩꯈꯣꯏ ꯄ꯭ꯔꯤꯖꯥꯕ ꯇꯧꯗꯅ ꯃꯇꯝ ꯁꯥꯡꯅ ꯂꯤꯗꯅ ꯊꯝꯅꯅꯕꯒꯤ ꯎꯄꯥꯏꯒ ꯂꯩꯒꯦ ꯀꯔꯤ ꯀꯔꯤ ꯄ꯭ꯔꯤꯖꯥꯔꯕꯦꯇꯤꯞꯀꯒ ꯊꯥꯛꯏ ꯑꯗꯨꯒ ꯃꯁꯤꯒꯤ ꯇ꯭ꯔꯦꯅꯤꯡ ꯑꯩꯈꯣꯏ ꯍꯥꯟꯅꯅ ꯃꯥꯡꯖꯧꯅꯅ ꯀꯅꯥꯒꯨꯝꯕ ꯍꯩꯁꯤꯡꯂꯕ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯋꯦꯜ ꯇ꯭ꯔꯦꯟ ꯑꯣꯏꯔꯕ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯇꯝꯕ ꯃꯈꯣꯏꯗꯒꯤ ꯅꯣꯂꯦꯖ ꯂꯧꯅꯅꯕꯒꯤ ꯇꯥꯟꯖꯥꯗꯤ ꯁꯣꯏꯗꯅ ꯃꯗꯨ ꯐꯪꯐꯝ ꯊꯣꯛꯏ ꯀꯅꯥ ꯀꯅꯥꯅꯒ ꯇ꯭ꯔꯦꯅꯤꯡ ꯄꯤꯕꯤ ꯍꯥꯏꯕꯗꯤ ꯇꯥꯃꯣ ꯑꯩ ꯍꯥꯏꯗꯤ ꯃꯇꯝꯁꯦ ꯑꯩꯅ ꯉꯁꯤꯒꯤ ꯁꯨꯃꯥꯏꯅ ꯐꯨꯗ ꯄ꯭ꯔꯣꯁꯦꯁꯤꯡꯒꯤ ꯊꯕꯛ ꯇꯧꯔꯛꯏꯁꯦ ꯆꯍꯤ 18ꯒꯤ ꯃꯊꯛꯇ ꯂꯩꯔꯦꯕꯀꯣ ꯉꯁꯥꯏꯒꯤ ꯑꯩꯅ ꯄꯨꯊꯣꯛꯏꯕ ꯑꯥꯏꯇꯦꯝ ꯃꯌꯥꯝꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯗꯒꯤ ꯑꯩ ꯇꯝꯃꯨꯕꯁꯨ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯏꯁꯥꯅ ꯁꯨꯝ ꯏꯁꯥꯒꯤ ꯅꯣꯂꯦꯖ ꯈꯛꯅ ꯋꯥꯈꯜꯁꯦ ꯈꯜꯂꯒ ꯑꯩ ꯄꯣꯠꯁꯦ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯍꯥꯟꯅ ꯇ꯭ꯔꯥꯏ ꯇꯧꯔꯒꯗꯤ ꯑꯩ ꯃꯥꯔꯀꯦꯠꯇ ꯊꯥꯕ ꯃꯇꯝꯗ ꯃꯤꯅ ꯄꯥꯝꯕ ꯏꯁꯥꯅ ꯍꯥꯟꯅ ꯄꯣꯠ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅ ꯇ꯭ꯔꯥꯏ ꯇꯧꯋꯦꯕ ꯇꯧꯔꯕ ꯃꯇꯨꯡꯗ ꯄꯣꯠꯁꯦ ꯑꯣꯀꯦ ꯍꯥꯏꯔ ꯃꯇꯨꯡꯗ ꯑꯩ ꯃꯥꯔꯀꯦꯠꯇ ꯁꯦꯜ ꯇꯧꯋꯦꯕ ꯑꯗꯣ ꯃꯌꯥꯝꯅ ꯄꯥꯝꯕ ꯑꯣꯏꯕꯗꯒꯤ ꯑꯩꯅ ꯁꯤꯟꯐꯝꯁꯦ ꯇꯧꯔꯒꯗꯤ ꯑꯩ ꯇꯨꯡ ꯀꯣꯏꯅꯁꯨ ꯁꯤꯅ ꯑꯗꯨꯝ ꯁꯤꯟꯐꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯂꯩꯖꯔꯤꯕ ꯑꯉꯥꯡꯁꯤꯡꯗꯁꯨ ꯃꯌꯥꯝꯗꯒꯤ ꯍꯦꯟꯗꯣꯛ ꯄꯥꯊꯣꯛꯅ ꯅꯠꯇ꯭ꯔꯒꯁꯨ ꯈꯔ ꯃꯈꯩꯗꯤ ꯑꯗꯨꯝ ꯃꯌꯥꯝꯒ ꯃꯥꯟꯅꯅ ꯀꯩꯅꯣ ꯇꯧꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯑꯩꯈꯣꯏ ꯐꯁꯥꯏꯒꯤ ꯀꯩꯅꯣ ꯔꯦꯀꯣꯔꯠ ꯑꯩꯈꯣꯏ ꯔꯦꯖꯤꯁꯇꯔ ꯇꯧꯕꯒꯤ ꯑꯗꯨꯒꯨꯝꯕꯒ ꯂꯩꯕꯤꯔꯕ꯭ꯔꯥ ꯂꯩꯔꯦ ꯑꯩ ꯐꯁꯥꯏꯒꯤ ꯔꯦꯖꯤꯁꯇꯥꯔꯁꯨ ꯇꯧꯖꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ DICꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯒꯤ ꯄꯣꯠꯁꯤꯒꯤ ꯑꯣꯏꯕ ꯔꯦꯖꯤꯁꯇꯥꯔꯁꯨ ꯇꯧꯖꯔꯦ ꯀꯔꯤ ꯍꯥꯏꯅ ꯃꯃꯤꯡꯁꯦ ꯂꯩꯕꯤ MS ꯃꯂꯥ ꯐꯨꯗ ꯄ꯭ꯔꯣꯁꯦꯁꯤꯡ ꯃꯦꯀꯤꯡ ꯁꯦꯟꯇꯔ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯑꯆꯥꯔꯒꯤ ꯄꯣꯠꯂꯝ ꯄꯤꯀꯜꯒꯤ ꯄꯣꯠꯂꯝꯁꯤꯡꯁꯦ ꯁꯥꯕꯤꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯕꯦꯅꯔ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯂꯦꯕꯦꯜꯁꯦ ꯃꯁꯤ ꯅꯞꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯅꯞꯄꯦ ꯇꯥꯃꯣ ꯑꯗꯨꯝ ꯑꯩ ꯂꯦꯕꯦꯜ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯩ ꯔꯥꯁꯤꯡꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯂꯤꯗꯅ ꯊꯝꯕ ꯌꯥꯏ ꯑꯩꯈꯣꯏ ꯋꯤꯛ ꯑꯃꯗꯒꯤ ꯑꯣꯔ 10 days 15 days ꯁꯤꯒꯨꯝꯕ ꯗ꯭ꯌꯨꯔꯦꯁꯟ ꯑꯃꯒ ꯂꯩꯕ꯭ꯔꯥ ꯂꯩꯌꯦ ꯁꯤ ꯍꯧꯖꯤꯛ ꯇꯥꯃꯣ ꯍꯣꯏ ꯂꯥꯛꯄꯗ ꯑꯩꯅ ꯄꯨꯊꯣꯛꯆꯔꯤꯕ ꯍꯩꯁꯤꯡꯁꯦ ꯑꯗꯨꯝ ꯊꯥ 2ꯒꯨꯝꯕꯗꯤ ꯑꯗꯨꯝ ꯆꯞ ꯆꯥꯅ ꯊꯝꯕ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯏꯆꯟ ꯍꯩ ꯔꯥꯁꯤꯡꯁꯦ ꯁꯦꯝꯕꯗꯀꯣ ꯏꯁꯥ ꯏꯇꯣꯝꯗꯅꯔꯥ ꯑꯗꯨꯒ ꯑꯇꯩ ꯑꯇꯣꯞꯄ ꯏꯝꯄ꯭ꯂꯣꯌꯤ ꯈꯔꯒ ꯁꯤꯖꯤꯟꯅꯕ꯭ꯔꯥ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯒ ꯃꯇꯦꯡ ꯄꯥꯡꯕꯤꯕ꯭ꯔꯥ ꯃꯣꯏꯗꯁꯨ ꯊꯕꯛ ꯄꯤꯕꯒꯤ ꯑꯗꯨꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯕ ꯑꯃꯒ ꯂꯩꯕ꯭ꯔꯥ ꯑꯩ ꯏꯊꯟ ꯈꯛꯇꯅ ꯇꯧꯕ ꯊꯕꯛꯇꯤ ꯅꯠꯇꯦ ꯑꯩꯒꯤ ꯏꯈꯥꯗ ꯅꯨꯄꯤꯁꯦ 13 ꯍꯦꯟꯅ ꯑꯩꯒꯤꯊꯕꯛ ꯃꯇꯦꯡ ꯄꯥꯡꯕꯤꯌꯦꯕꯀꯣ ꯃꯤꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯈꯨꯟꯗ ꯂꯩꯔꯤꯕ ꯃꯤꯁꯦ ꯑꯌꯥꯝꯕꯅ ꯑꯗꯨꯝ ꯑꯩꯒꯤ ꯊꯕꯛ ꯌꯥꯎꯖꯒꯦ ꯍꯥꯏꯕ ꯉꯥꯛꯇꯅꯦꯕ ꯃꯣꯏꯁꯨ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯇꯕꯅꯤꯅ ꯑꯗꯨꯅ ꯃꯣꯏ ꯃꯌꯥꯝꯅꯁꯨ ꯑꯩꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯦ ꯌꯥꯝꯕ ꯌꯥꯝꯗꯕ ꯑꯩꯅ ꯑꯉꯝꯕ ꯈꯔꯗꯪ ꯃꯌꯥꯝꯗ ꯄꯤꯕꯗꯣ ꯃꯌꯥꯝꯅꯁꯨ ꯍꯔꯥꯎꯅ ꯑꯗꯨꯝ ꯂꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯅꯨꯄꯤꯁꯤꯡꯁꯦ ꯃꯔꯨ ꯑꯣꯏꯅꯀꯣ ꯑꯩꯈꯣꯏꯒꯤ ꯐꯤꯁꯥ ꯂꯣꯟꯁꯥꯒꯤ ꯊꯕꯛꯇꯅ ꯍꯦꯟꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯊꯋꯥꯏ ꯌꯥꯎꯁꯟꯕ ꯑꯗꯨꯒ ꯉꯁꯤ ꯑꯩꯅ ꯁꯥꯔꯤꯕ ꯐꯤꯁꯦ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂ ꯌꯣꯟꯕ ꯍꯥꯏꯁꯤꯗꯤ ꯄꯥꯛ ꯂꯩꯇꯕ ꯄꯣꯠ ꯑꯣꯏꯌꯦꯕ ꯁꯦꯡꯅ ꯅꯆꯟꯅ ꯉꯁꯤ ꯁꯦꯝꯖꯔꯤꯕ ꯄꯣꯠꯁꯤꯗꯤ ꯑꯩ ꯍꯧꯖꯤꯛ ꯑꯌꯨꯛꯇꯒꯤ ꯄꯨꯡ 12 ꯃꯈꯥꯏꯗꯒꯤ ꯄꯣꯠ ꯁꯥꯔꯅꯤ ꯄꯨꯡ 4ꯗ ꯂꯣꯏꯔꯅꯤ ꯂꯣꯏꯕ ꯃꯇꯝꯗ ꯑꯩ ꯃꯥꯔꯀꯦꯠꯇ ꯊꯥꯕ ꯆꯠꯂꯅꯤ ꯑꯩ ꯑꯗꯨꯝ ꯄꯩꯁꯥ ꯑꯗꯨꯝ ꯏꯔꯥꯏ ꯂꯥꯏꯅ ꯇꯥꯟꯕ ꯉꯝꯕ ꯍꯥꯏꯇꯥꯔꯦ ꯑꯆꯥꯔ ꯁꯥꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯃꯁꯤ ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯄꯣꯛꯂꯛꯈꯤ ꯆꯍꯤ ꯀꯌꯥꯃꯨꯛꯀꯒ ꯁꯨꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯩ ꯁꯤꯒꯤ ꯊꯕꯛ ꯍꯣꯠꯅꯔꯛꯄꯁꯦ ꯆꯍꯤ 13 ꯑꯗꯨꯃꯥꯏꯅ ꯐꯥꯔꯦ ꯑꯩꯅ ꯑꯁꯨꯃꯥꯏꯅ ꯍꯩ ꯔꯥ ꯁꯥꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯁꯦꯡꯅ ꯌꯨꯝꯗ ꯂꯩꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦꯅꯦ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯅ ꯁꯤꯒꯤ ꯁꯤꯟꯐꯝꯁꯦ ꯇꯧꯖꯈꯤꯕ ꯑꯁꯤꯅ ꯃꯥꯏꯄꯨꯅꯅ ꯐꯦꯃꯤꯂꯤ ꯑꯃ ꯄꯨꯕ ꯉꯝꯃꯅꯤ ꯏꯆꯥ ꯏꯁꯨꯁꯤꯡ ꯑꯩꯈꯣꯏ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯁꯤꯗ ꯆꯪꯁꯤꯜꯂꯒ ꯃꯥꯏ ꯄꯥꯛꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯁꯥꯎꯟ ꯑꯣꯏꯅ ꯀꯩꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯝꯇ ꯂꯩꯇꯅ ꯃꯥꯌꯣꯛꯅꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯉꯝꯃꯒ ꯑꯩꯈꯣꯏ ꯍꯤꯡꯕꯒꯤ ꯂꯥꯟꯐꯝ ꯑꯁꯤꯗ
ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯅ ꯆꯪꯁꯤꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯏꯁꯥꯗ ꯆꯦꯠꯅꯔꯒ ꯂꯩꯕꯤꯕ꯭ꯔꯥ? ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯟꯐꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯅꯁꯨ ꯀꯅꯥꯒꯨꯝꯅ ꯊꯥꯡꯒꯠꯄꯤ, ꯀꯅꯥꯒꯨꯝꯅꯁꯨ ꯍꯩ ꯔꯥ ꯁꯥꯕꯅꯤ ꯑꯗꯨꯅꯤ ꯍꯥꯏꯕꯒꯤ ꯀꯅꯥꯒꯨꯝꯅ ꯁꯨꯝ ꯀꯩꯅꯣꯗꯤ ꯋꯥꯈꯜꯂꯣꯟꯁꯤ ꯃꯤꯒ ꯑꯃꯒ ꯃꯥꯟꯅꯗꯕꯅꯤꯅ ꯈꯦꯠꯅꯕꯁꯨ ꯑꯗꯨꯝ ꯂꯩꯌꯦꯕꯀꯣ ꯇꯥꯃꯣ. ꯑꯗꯣ ꯁꯦꯡꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯁꯤꯟꯐꯝꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥ ꯏꯁꯨꯃꯛꯇ ꯁꯦꯝꯃꯒꯁꯨ ꯀꯅꯥꯒꯨꯝꯕꯗꯒꯤ ꯃꯤꯄꯥꯟ ꯇꯥꯡꯗꯅ ꯑꯁꯨꯝ ꯃꯌꯥꯏ ꯑꯣꯏꯔꯞ ꯍꯥꯏꯕꯗꯤ ꯃꯌꯥꯝꯗꯒꯤ ꯍꯦꯟꯗꯣꯛꯅ ꯅꯠꯇ꯭ꯔꯒꯁꯨ ꯑꯗꯨꯝ ꯍꯣꯠꯅꯕ ꯉꯝꯕꯒꯤ ꯂꯦꯚꯦꯜ ꯐꯥꯎꯗꯤ ꯂꯩꯕ. ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯤ ꯀꯅꯥꯒꯨꯝꯕ ꯍꯥꯏꯌꯔ ꯑꯣꯊꯣꯔꯤꯇꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯅꯒ ꯁꯛꯈꯪꯕꯤꯕ, ꯑꯩꯉꯣꯟꯗ ꯑꯣꯅꯔ ꯇꯧꯕꯤꯔꯛꯄ, ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯤꯔꯛꯄ, ꯃꯗꯨ ꯌꯥꯝꯅ ꯗꯔꯀꯥꯔꯅꯤ. ꯑꯩ ꯏꯁꯥꯅꯁꯨ ꯑꯗꯨꯃꯛ ꯃꯗꯨꯗꯤ ꯃꯍꯧꯁꯥꯅ ꯄꯥꯝꯕ ꯇꯥꯕꯅꯤ. ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀꯅꯥꯅꯒ ꯑꯣꯅꯔ ꯇꯧꯕꯤꯔꯛꯄ, ꯁꯔꯇꯤꯐꯤꯀꯦꯠ ꯑꯣꯐ ꯑꯣꯅꯔ ꯄꯤꯕꯤꯔꯛꯄꯒ ꯀꯔꯤ ꯂꯩꯈ꯭ꯔꯦ? ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ DICꯒꯤ ꯁꯥꯏꯠꯇꯒꯤꯗꯤ DICꯒꯤ ꯃꯤꯅꯗꯤ ꯌꯥꯝ ꯐꯖꯅ ꯁꯞꯄꯣꯔꯠ ꯇꯧꯋꯦꯕ. ꯃꯦꯂꯥꯒꯨꯝꯕ ꯀꯩꯒꯨꯝꯕ ꯇꯧꯕꯗꯁꯨ ꯃꯦꯗꯥꯝ ꯌꯥꯎꯕꯤꯌꯨ ꯈꯣꯠꯄꯤꯌꯨ, ꯃꯦꯗꯥꯝꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯕ ꯑꯗꯨꯝ ꯂꯧꯔꯛꯑꯦ. ꯑꯩ ꯍꯟꯗꯛꯇꯁꯨ ꯕꯤꯁꯦꯝꯄꯨꯔ DICꯗ ꯃꯦꯂꯥ ꯑꯃꯗꯤ ꯁꯔꯨꯛ ꯌꯥꯕ ꯐꯪꯉꯦ. ꯑꯗꯨꯒ ꯁꯦꯜ ꯊꯨꯝꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩꯈꯣꯏ ꯊꯕꯛ ꯊꯧꯔꯝ ꯑꯃ ꯇꯧꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯟꯅꯤꯡ ꯂꯩꯇ꯭ꯔꯗꯤ ꯁꯨꯛꯌꯥ ꯌꯥꯕ ꯅꯠꯇꯦꯕꯀꯣ. ꯑꯗꯨꯅ ꯏꯁꯥꯅ ꯑꯆꯧꯕ ꯁꯦꯟꯐꯝ ꯑꯃꯗꯤ ꯃꯥꯡꯖꯧꯅꯅ ꯄꯨꯊꯣꯛꯑꯒ ꯃꯗꯨꯗ ꯁꯦꯟꯗꯣꯡ ꯂꯥꯛꯅꯕ ꯂꯝꯕꯤ ꯊꯤꯒꯗꯕꯅꯤ. ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯔꯤ ꯃꯥꯌꯣꯛꯅꯔꯤ, ꯀꯅꯥꯅ ꯁꯦꯟꯐꯝꯁꯤꯡ ꯃꯇꯦꯡ ꯄꯥꯡꯕꯤ ꯄꯨꯊꯣꯛꯄꯤ ꯍꯥꯏꯕꯅꯆꯤꯡꯕ ꯈꯤꯇꯪ ꯑꯃꯨꯛ ꯇꯝꯕꯤꯌꯨ. ꯑꯩꯁꯦ ꯇꯁꯦꯡꯅꯗꯤ ꯇꯥꯃꯣ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯑꯗꯨꯝ ꯈꯔ ꯃꯈꯩꯗꯤ ꯂꯩꯌꯦꯕꯗꯤ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯅꯕꯁꯨ ꯍꯣꯠꯅꯖꯔꯦꯀꯣ. ꯑꯗꯩ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯒꯤꯁꯨ ꯑꯩ ꯈꯨꯠꯁꯨꯃꯟ ꯈꯤꯇꯪ ꯑꯣꯏꯁꯨ ꯄꯤꯕ ꯉꯝꯅꯕ ꯍꯣꯠꯅꯩ. ꯑꯗꯣ ꯑꯩꯁꯦ ꯁꯦꯡꯅ ꯑꯍꯥꯟꯕ ꯍꯧꯗꯣꯔꯛꯄꯗꯗꯤ ꯃꯤꯒꯤ ꯃꯇꯦꯡ ꯀꯅꯥꯝ ꯂꯧꯔꯝꯗꯦꯕ. ꯊꯣꯡꯖꯨꯗꯒꯤ ꯏꯅꯥꯎꯅꯨꯄꯥ ꯔꯣꯕꯤꯟꯁꯟ ꯍꯥꯏꯅ ꯑꯃ ꯂꯩꯌꯦꯕ. ꯑꯗ ꯃꯥꯅ ꯆꯤꯆꯦꯒꯤ ꯁꯨꯃꯥꯏꯅ ꯋꯥꯕꯁꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ, ꯆꯤꯆꯦꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄꯁꯨ ꯑꯣꯏꯌꯨ, ꯆꯤꯆꯦꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯈꯨꯗꯤꯡꯃꯛ ꯅꯨꯄꯥꯅ ꯃꯇꯦꯡ ꯇꯧꯖꯒꯦ ꯃꯥꯅ ꯈꯛꯇꯪꯗꯤ ꯇꯧꯕꯤ. ꯑꯇꯩ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯥꯎꯗꯤ ꯉꯁꯤ ꯐꯥꯎꯕ ꯑꯗꯨꯒꯨꯝꯕ ꯑꯝꯇ ꯇꯧꯕꯗꯤ ꯂꯩꯇꯦ. ꯑꯗꯨꯗꯤ ꯀ꯭ꯔꯦꯗꯤꯠ ꯄꯨꯝꯕꯁꯤ ꯏꯄꯥ ꯔꯣꯕꯤꯟꯁꯟ. ꯔꯣꯕꯤꯟꯁꯟꯅ ꯇꯥꯔꯒ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯕ ꯑꯣꯏꯁꯅꯨ. ꯃꯥꯁꯨ ꯇꯧꯖꯔꯨꯕ ꯈꯔꯗꯨꯒꯤ ꯃꯥꯏ ꯄꯥꯛꯂꯦ, ꯏꯆꯦꯅ ꯑꯩꯕꯨ ꯁꯛꯈꯪꯕꯤꯔꯦꯅ ꯅꯨꯡꯉꯥꯏꯖꯕ ꯄꯦꯟꯊꯣꯛꯆꯕ ꯑꯃ ꯁꯣꯏꯗꯅ ꯐꯪꯒꯅꯦꯅ ꯈꯜꯂꯤ. ꯑꯗꯣ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯆꯥꯔ ꯁꯥꯕꯒꯤ ꯂꯝ ꯑꯁꯤꯗꯀꯣ ꯏꯆꯜꯅ ꯃꯄꯨꯡ ꯐꯥꯕ ꯅꯣꯂꯦꯖ ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯀꯅꯥꯒꯨꯝꯕ ꯑꯈꯪ ꯑꯍꯩꯁꯤꯡꯒꯤ ꯒꯥꯏꯗꯦꯟꯁ ꯃꯈꯥꯗ ꯑꯩꯈꯣꯏ ꯇ꯭ꯔꯦꯅꯤꯡ ꯀꯣꯔꯁꯅꯆꯤꯡꯕ ꯁꯣꯏꯗꯅ ꯐꯪꯐꯝ ꯊꯣꯛꯏ. ꯉꯁꯤ ꯐꯥꯎꯕꯗ ꯀꯔꯤ ꯇ꯭ꯔꯦꯅꯤꯡ ꯀꯣꯔꯁꯅꯆꯤꯡꯕ ꯌꯥꯎꯈꯤꯕ ꯂꯩꯔꯦ? ꯑꯩꯁꯦ ꯇ꯭ꯔꯦꯅꯤꯡ ꯀꯣꯔꯁ ꯑꯇꯣꯞꯄ ꯑꯩꯅ ꯄꯨꯊꯣꯛꯏꯕ ꯄ꯭ꯔꯗꯛꯁꯦ ꯅꯠꯇꯕ ꯑꯇꯣꯞꯄ ꯂꯥꯏꯟꯗꯗꯤ ꯇ꯭ꯔꯦꯅꯤꯡ ꯌꯥꯎꯕꯗꯤ ꯂꯩꯇ꯭ꯔꯤꯕꯀꯣ. ꯑꯗꯣ ꯑꯩꯅ ꯃꯌꯥꯝꯅ ꯄꯨꯊꯣꯛꯅꯗꯕ ꯑꯩꯈꯣꯏꯒꯤ ꯑꯦꯄꯜꯒꯨꯝꯕꯁꯦ ꯑꯩꯅꯁꯨ ꯍꯧꯖꯤꯛꯇꯤ ꯀꯟꯅ ꯇ꯭ꯔꯥꯏ ꯇꯧꯖꯔꯤꯑꯕꯀꯣ. ꯁꯤꯁꯦ ꯑꯩꯅ ꯈꯤꯇꯪ ꯃꯌꯥꯝꯗ ꯍꯥꯟꯅ ꯇ꯭ꯔꯥꯏ ꯇꯧꯔꯕ ꯃꯇꯨꯡꯗ ꯁꯛꯁꯦꯁ ꯑꯣꯏꯔꯒꯗꯤ ꯑꯩ ꯃꯌꯥꯝꯗ ꯁꯤꯒꯤ ꯄꯣꯠꯁꯤꯁꯨ ꯃꯥꯔꯀꯦꯠꯇ ꯊꯥꯒꯦꯅ ꯍꯣꯠꯅꯖꯔꯤ. ꯏꯆꯜ ꯃꯂꯥꯅ ꯍꯧꯖꯤꯛꯐꯥꯎꯗ ꯁꯥꯔꯤꯕ ꯄꯣꯠꯁꯤꯡꯁꯦ ꯁꯤꯗꯤ ꯑꯃꯔꯣꯝꯗ ꯏꯔꯥꯏ ꯂꯥꯏꯕ ꯑꯩꯈꯣꯏ ꯃꯦꯅꯨꯋꯦꯜ ꯄ꯭ꯔꯗꯛꯅꯦꯅ ꯈꯟꯖꯩ. ꯀꯩꯒꯨꯝꯕꯗ ꯑꯆꯧꯕ ꯃꯃꯜ ꯑꯇꯥꯡꯕ ꯃꯇꯝꯁꯤꯒꯤ ꯌꯥꯝ ꯁꯥꯏꯟꯇꯤꯐꯤꯛ ꯑꯁꯤꯗ ꯑꯩꯈꯣꯏ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯈꯔꯒꯤ ꯃꯈꯩ ꯗꯔꯀꯥꯔ ꯂꯩꯔꯛꯄ ꯇꯥꯟꯖꯥ, ꯑꯗꯨꯒ ꯍꯧꯖꯤꯛꯃꯛ ꯃꯌꯥꯝꯅꯒꯁꯨ ꯁꯤꯖꯤꯟꯅꯕ ꯅꯍꯥꯛꯁꯨ ꯅꯦꯠꯀꯤ ꯈꯨꯠꯊꯥꯡꯗ ꯀꯌꯥꯔꯛ ꯍꯟꯅ ꯌꯦꯡꯉꯒ ꯎꯔꯝꯃꯅꯤꯅ ꯈꯜꯂꯤ. ꯀꯔꯤ ꯑꯍꯦꯟꯕ ꯑꯄꯥꯝꯕ ꯑꯩꯈꯣꯏ ꯁꯤ ꯐꯪꯉꯒꯗꯤ ꯍꯦꯟꯅ ꯐꯖꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯊꯣꯛꯄ ꯉꯝꯒꯅꯤ ꯀꯥꯏꯅ ꯈꯟꯕ ꯂꯩ? ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯃꯦꯆꯤꯟꯁꯦ ꯑꯗꯨꯝ ꯗꯔꯀꯥꯔ ꯂꯩꯌꯦꯕ. ꯑꯩꯈꯣꯏꯅ ꯊꯝꯕ ꯉꯝꯗꯕꯅꯤ. ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯊꯝꯃꯤꯕ ꯍꯩ ꯔꯥꯁꯦ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯏ ꯃꯦꯆꯤꯟꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ. ꯑꯩꯈꯣই ꯅꯣꯡ ꯀꯩꯒꯨꯝꯕ ꯆꯨꯔꯛꯑꯒꯗꯤ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯃꯤꯒꯤ ꯗꯨꯀꯥꯟ ꯃꯌꯥꯝꯒꯤ ꯄꯣꯠ ꯄꯤꯌꯣ, ꯍꯌꯦꯡ ꯄꯣꯠ ꯄꯨꯔꯛꯑꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯍꯩꯁꯦ ꯉꯁꯤꯒꯨꯝꯕ ꯇꯤꯡꯒꯗꯣꯏꯅꯦꯕ ꯏꯁꯤꯡꯗ. ꯇꯤꯡꯉꯤꯕ ꯄꯣꯠꯁꯦ ꯅꯨꯡꯁꯥ ꯁꯥꯗ꯭ꯔꯒꯗꯤ ꯃꯤꯒꯤ ꯄꯣꯠꯇꯣ ꯄꯤꯕ ꯉꯝꯗꯕꯒꯤ ꯑꯗꯨꯒꯨꯝꯕ ꯈꯨꯗꯣꯡ ꯆꯥꯗꯕꯁꯦ ꯑꯗꯨꯃꯛ ꯊꯦꯡꯅꯕ ꯍꯥꯏꯇꯥꯔꯦ. ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯆꯜꯅ ꯅꯤꯡꯉꯤꯕ ꯈꯨꯗꯤꯡꯃꯛ ꯃꯈꯥ ꯇꯥꯅ ꯐꯪꯂꯛꯄꯁꯨ ꯑꯣꯏꯁꯅꯨ. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯋꯥꯀꯠ, ꯑꯩꯈꯣꯏꯒꯤ ꯈꯣꯜꯂꯥꯎ ꯇꯥꯕꯤꯒꯗꯕ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯇ ꯏꯁꯥꯒꯤ ꯁꯥꯏꯠꯇꯒꯤ ꯀꯔꯤ ꯋꯥꯐꯝ ꯑꯣꯏꯔꯗꯤ ꯊꯝꯕꯤꯅꯤꯡꯉꯤ? ꯑꯩꯅ ꯁꯨꯝ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯗ ꯊꯝꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯏꯁꯥ ꯊꯕꯛ ꯄꯤꯖꯕ ꯑꯩꯈꯣꯏꯗ ꯈꯤꯇꯪ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯁꯥꯏꯠꯇꯒꯤ ꯀꯥꯟꯅꯕ, ꯍꯥꯏꯕꯗꯤ ꯁꯨꯃꯥꯏꯅ ꯋꯥꯅ ꯁꯨꯖꯔꯒ ꯊꯕꯛ ꯄꯤꯕ ꯉꯝꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯗ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯈꯤꯇꯪ ꯀꯥꯟꯅꯕ ꯂꯩꯔꯒꯗꯤ ꯈꯤꯇꯪ ꯋꯥꯔꯛꯁꯦꯠꯀꯨꯝꯕ ꯁꯥꯕꯗ ꯑꯩꯒꯤꯗꯤ ꯇꯁꯦꯡꯅ ꯑꯩꯒꯤ ꯊꯣꯏꯗꯣꯛꯅ ꯃꯌꯥꯝꯗꯒꯤ ꯑꯇꯩ ꯍꯩꯅꯤꯡꯕꯗꯤ ꯂꯩꯇꯦꯕ. ꯑꯩꯒꯤ ꯊꯕꯛ ꯁꯨꯕꯁꯦ ꯃꯤ ꯌꯥꯝꯕꯅꯤꯅ ꯑꯩꯒꯤ ꯋꯥꯔꯛꯁꯦꯠꯁꯦ ꯅꯥꯇꯩ ꯆꯥꯗꯕꯩ ꯁꯤ ꯈꯤꯇꯪꯗꯤ ꯃꯌꯥꯝꯗ ꯃꯇꯦꯡ ꯄꯥꯡꯍꯟꯅꯤꯡꯕꯗꯤ ꯂꯩ. ꯊꯃꯣꯏ ꯁꯦꯡꯅ ꯏꯆꯜ ꯃꯂꯥ ꯍꯦꯃꯥꯝꯅ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯗ ꯑꯩꯈꯣꯏ ꯅꯤꯖꯔꯤꯕ, ꯍꯥꯏꯖꯔꯤꯕ, ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤꯕ ꯋꯥꯐꯝ ꯈꯔꯁꯤ ꯁꯣꯏꯗꯅ ꯇꯥꯕꯤꯔꯒ ꯑꯊꯨꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯔꯦꯁꯄꯣꯟꯁ ꯈꯔꯗꯤ ꯄꯤꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯆꯧꯕ ꯑꯆꯦꯠꯄ ꯊꯥꯖꯕ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯊꯝꯖꯔꯤ. ꯂꯥꯛꯆꯔꯤꯕ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯈꯣꯡꯒꯨꯜꯂꯤꯕ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯅ ꯂꯥꯛꯄꯤꯔꯤꯕ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯁꯥꯔ
ꯀꯨꯟꯖꯦꯁꯣꯔ ꯃꯛꯁꯥꯇꯥꯕꯝ ꯁꯨꯔꯦꯟꯗ꯭ꯔ ꯅꯤꯡꯉꯣꯝꯕ ꯏꯅꯥꯎꯕ ꯅꯣꯡꯃꯥꯏꯊꯦꯝ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯕꯣꯏꯅꯥꯎ ꯃꯥꯏꯕꯝ ꯂꯣꯏꯅꯅ ꯋꯥ ꯉꯥꯡꯖꯔꯤꯕ ꯉꯁꯤꯒꯤ ꯍꯣꯁ ꯑꯣꯏꯖꯔꯤꯕ ꯀꯦ ꯋꯥꯍꯦꯡꯕꯝ ꯑꯩ ꯏꯁꯥꯃꯛꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝ ꯈꯨꯗꯤꯡꯃꯛꯇ ꯏꯆꯜ ꯃꯂꯥ ꯍꯦꯃꯥꯝꯕꯨ ꯁꯛ ꯇꯥꯛꯆꯔꯒ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯇ ꯑꯩꯈꯣꯏꯒꯤ ꯏꯆꯜꯁꯤꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯜ ꯈꯔꯗꯪ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯊꯧꯔꯝꯁꯤꯗ ꯍꯦꯟꯅ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯆꯥꯎꯈꯠꯅꯅꯕ ꯀꯔꯤꯒꯨꯝꯕ ꯈꯔꯗꯁꯨ ꯍꯣꯠꯅꯕꯤꯔꯛꯅꯅꯕ ꯍꯥꯏꯖꯕ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ